ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯕꯥꯏꯞꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯎꯃꯪꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯣꯡꯉꯨꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕꯅꯤ꯫ ꯄꯥꯕꯨꯡ ꯕꯤ.ꯀꯦ. ꯄꯥꯟꯖꯤꯃꯌꯨꯝꯒꯤ ꯈꯨꯠꯌꯦꯛꯇꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯁꯟꯗꯣꯛꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯄꯥꯕꯨꯡꯅ ꯄꯤꯕꯤꯔꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯌꯣꯡ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡ ꯏꯄꯥ ꯄꯥꯈꯠꯅ ꯌꯣꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯐꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏ ꯇꯝꯅ ꯁꯠ ꯆꯣꯡꯁꯤꯟꯗꯨꯅ ꯈꯨꯖꯤꯟꯅ ꯈꯣꯠꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯈꯣꯠꯇꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯂꯨꯛ ꯃꯌꯥꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯣꯡꯗꯨꯒꯤ ꯌꯣꯔꯤꯡ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯏ꯫ ꯌꯣꯡꯗꯨꯅ ꯍꯥꯟꯅꯅ ꯅꯤꯡꯊꯧꯒꯤ ꯃꯕꯨꯛꯇꯨ ꯁꯥꯊꯤꯅ ꯍꯣꯒꯥꯏꯔꯝꯃꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯌꯣꯡꯒꯤ ꯂꯩꯖꯕꯤꯗꯨ ꯊꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯕꯟꯗꯤꯁꯤꯡꯗꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯟꯅ ꯌꯦꯡꯗꯦ꯫ ꯃꯥꯅ ꯆꯥꯒꯗꯕ ꯃꯕꯨꯛ ꯄꯦꯟꯅꯕꯈꯛ ꯆꯥꯅꯔꯝꯃꯤ꯫ ꯑꯉꯝ ꯃꯊꯧ ꯀꯥꯡꯂꯨꯞꯁꯤꯡꯗꯤ ꯍꯧꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯝꯂꯒ ꯅꯤꯡꯊꯧ ꯊꯋꯥꯏ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯖꯕꯅꯤꯀꯥ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯎꯇꯨꯞ ꯑꯃ ꯊꯥꯡ ꯇꯦꯟ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯃꯊꯪ ꯆꯣꯡꯁꯤꯟꯗꯨꯅ ꯈꯣꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯃꯁꯥꯅ ꯌꯣꯡ ꯑꯗꯨ ꯌꯣꯔꯤꯡꯅ ꯃꯁꯥꯗꯨ ꯄꯨꯡꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯕꯟꯗꯤꯁꯤꯡ ꯆꯥꯛ ꯆꯥꯕ ꯀꯥꯏꯍꯟꯗꯅ ꯑꯋꯣꯛꯇ ꯍꯥꯞꯇꯨꯅ ꯄꯦꯟꯅ ꯃꯍꯧꯁꯥꯒꯨꯝ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯗꯨꯅ ꯕꯟꯗꯤꯁꯤꯡ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯕꯟꯗꯤꯁꯤꯡ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯌꯣꯡꯅ ꯈꯣꯠꯇꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯔꯥꯁꯟꯅ ꯇꯥꯟꯅꯈꯤ꯫ ꯁꯣꯝꯗꯅ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯅ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨ ꯎꯔꯒ ꯌꯣꯡ ꯑꯗꯨꯅ ꯀꯂꯛꯄꯦꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯐꯟ ꯐꯥ ꯆꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯎꯠꯂꯤ꯫ ꯅꯣꯛꯂꯤ ꯃꯌꯥ ꯈꯤꯒꯠꯇꯨꯅ꯫ ꯖꯕꯅꯤꯀꯥ ꯂꯨꯝꯂꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯌꯣꯡ ꯑꯗꯨꯗ ꯀꯌꯥꯔꯛ ꯊꯣꯝꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯌꯣꯡ ꯈꯨꯗꯛꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯃꯥꯏꯗ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯣꯡ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯕꯟꯗꯤꯒꯤ ꯎꯁꯞ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯖꯤꯕ ꯑꯅꯤ ꯀꯥꯟꯅꯗꯅ ꯁꯤꯔꯦꯗꯣ꯫ ꯁꯦꯅꯥꯄꯇꯤ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯂꯩꯃ ꯇꯧꯐꯝ ꯈꯪꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯀꯞꯂꯤꯕ ꯑꯗꯨ ꯎꯏ꯫ ꯁꯦꯅꯥꯄꯇꯤꯅ ꯖꯕꯅꯤꯀꯥꯕꯨ ꯈꯔ ꯊꯦꯝꯖꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤ ꯅꯣꯡꯃꯇꯪ ꯀꯣꯅꯨꯡꯗ ꯂꯥꯛꯆꯕ ꯑꯁꯤꯗ ꯂꯩꯃ ꯇꯧꯐꯝ ꯈꯪꯂꯝꯂꯔꯣꯏ꯫ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯗ ꯍꯟꯗꯕ ꯀꯔꯤꯁꯨ ꯀꯥꯏꯔꯣꯏꯗꯅ ꯌꯨꯝꯗ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗ ꯍꯥꯏꯔꯝꯂꯒ ꯁꯦꯅꯥꯄꯇꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯍꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯅꯤꯡꯊꯧ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯟꯅꯔꯦ꯫ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯦ꯫ ꯀꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯕ ꯁꯦꯅꯥꯄꯇꯤꯅ ꯑꯣꯏꯕ ꯌꯥꯏ ꯈꯟꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒ ꯇꯣꯅꯥꯟꯕꯅ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯊꯥꯖꯅꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯔꯃ ꯂꯣꯏꯔꯦ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯨ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯊꯥ ꯁꯥꯔꯦꯗꯣ꯫ ꯖꯕꯅꯤꯀꯥꯁꯨ ꯃꯉꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯍꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯑꯉꯝ ꯃꯊꯧꯁꯤꯡꯁꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅꯔꯤ꯫
Leibaki oiba thabak thorangsin Senapati na akaiba leitrabasu ningthau pandaba leibak chap manana leirabani. Sahi gi oiba pangthokpa ningthau yaungna tawgadaba thoram kaya mathang manau kaidana tawdabasu yade. Athuba matamda leibaki ningthau ama haptaba yadabani. Umangi phibamsu karam tawri yengsinnaba manai masin thaduna yengalli. Hanagum u marang kain haurakli. Matam kharagi matungda mapung marai pharaktuna asukpa umang oirani tabada Senapati karam khaidi nungairami. Hailei ningthina satpa haure. Yongsingi nungaiba apenba haibado oijarami. Maharanina tonan babu ningthau khubam pinabagi masana pijabani kaga ngahak leitana wa tanarami. Adubu ningthau ga maharani gi marakta leibaki oiba miyengda ipen penaroidori. Maharani haibasi ningthau gi loinabi oiduna chanabi pathap thaina digi hauna chanaraklabani. Ningthau khubam pidringaida tonan baga masana piga hanana luhongba mahakna pamjabani. Adubu tonan bagi wa khangdri. Masana pina pamjaba oirabasu Senapati gi mong mataw aduda iyang yangna hoi ima asumna tawrasi khumdokpa ngamdri. Adubu ningthau haiba phammasidi hanganduna kuina thamba yaroi. Thangnaba leibaki ningthauna leibak adu loksingadabagi lan tawrukadoribani. Senapati nasu wafam asigi matangda Maharaniga tananinglibani. Tonanba wakhal mawan mon khalli. Wafam asi haudokpada kharasu tahaganida. Maramdi aina ningthaugi khubam asi pamba jala haina lokibasue. Umang manungda yong adu chetna punchinduna kangsi selamsu yabani. Kadaida umangdagi yong adu phaduna aina puraklamanu. Yong adu pharaklamjabadi iningthau siram loidabani. Aduga bandi usap aduda yong adu bandigi sang manungdagi puthoklamdrabasu phagadaba. Ningam haudaba wakhal singsi onthokna wagadorida. Matam kuina hingjakhidaba iningthauni. Masigi yongi umang asidagi tholakpa thawdok wathok umangna pirakliba mahising awaba ngakta oiramani. Masigi umangse kharadi magul leiba aranba tawba yadaba umang amadi oirani. Umangdi lairembina kunungda lairiba phamnaiba singsida warahu oirigadra. Karam thoklagaba. Tonan bagi wakhal maning mamang hangat anda khanduna budi tawri. Mayum thadokduna konungda adum leiba yadabanina leima magi yumda thinnaba Jabanikaga Senapati khanari. Leimasu konungda leiba hainade. Mayumda leibasu hainaramde. Karino amadi masada phawjari. Tonan bana Jabanikaga punna leima adu mahaki yumda thinbire. Leimagi mapana Senapati amasung Rajkumarida apenba nungaiba kaya ama phongdokjare. Makhoigi mapandagi awatpa karisu leitre. Min makhoibu ijat sanman tawbire. Khunnasu laikainasu makhoibu ningthaugi yamna naksinnaba imung manung oina ubiredo. Marak marakta khunda lakani nakhoi awat apa yengsillaragani hairamlaga Jabanika amasung Senapati konungda hankre. Karisu mari thoknadana pakhang asibu makhoida leiribano khalli leimana. Aina yong oina leiringaida mana aingonda utbikhiba thawjalgi mityeng luna chana tawbikhiba singdo loina ningsinglai. Ahaw ba haira hektuna chaminabado yong oijarabasu kayada nungairaba. Mana nganglaga aina taba aigi itawda mana lon phaunabagum wari sabado pamnakreda. Hozikti leibak amagi Senapati oikre. Aibu hanagumna luna chana nungsina
ꯈꯟꯕꯤꯔꯝꯈꯤꯒꯗ꯭ꯔꯥ? ꯅꯤꯡꯊꯧꯒꯤ ꯐꯝ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯧꯈꯤꯅꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯕꯛ ꯐꯩ, ꯃꯇꯤꯛ ꯆꯥꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯕ, ꯁꯥꯒꯩ ꯅꯥꯇꯩ ꯀꯥꯎꯊꯣꯛꯇꯨꯅ ꯌꯣꯡꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒꯨꯝ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯎꯃꯪꯒꯤ ꯍꯩ ꯔꯥꯇꯅ ꯁꯥꯡꯂꯕ ꯃꯇꯝꯗꯣ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ? ꯑꯣ, ꯏꯁꯣꯔ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ꯫ ꯃꯥꯕꯨꯗꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯁꯅꯨ, ꯃꯍꯥꯛ ꯏꯁꯣꯔꯅ ꯌꯥꯕ ꯃꯤꯅꯤ, ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯐꯥꯎꯕ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯅ ꯑꯩꯕꯨ ꯆꯔꯥꯡꯅꯍꯜꯂꯤ, ꯑꯩꯕꯨ ꯈꯣꯏꯗꯥꯕ ꯀꯌꯥꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ꯫ ꯑꯩꯅ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯉꯥꯏꯕꯒꯨꯝ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅꯔꯤꯕ ꯋꯥꯇꯥꯅꯔꯤꯕ ꯃꯍꯥꯛꯅ ꯁꯦꯅꯥꯄꯇꯤꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯈꯤꯕ ꯇꯥꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯕꯛ ꯐꯩ꯫ ꯑꯩꯍꯥꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯂꯤ, ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯅꯤ꯫ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯅ ꯂꯩꯕꯒꯤ ꯁꯔꯨꯛ ꯎꯃꯪꯒꯤ ꯃꯨꯅꯤ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯌꯣꯡ ꯑꯣꯜꯍꯟꯕꯤꯔꯣ ꯍꯥꯏꯔꯁꯤꯔꯥ? ꯂꯩꯃꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯍꯥꯟꯅꯒꯨꯝ ꯊꯣꯛꯇꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯟꯅꯒꯨꯝ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯃꯍꯥꯛꯇꯤ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯂꯩꯃꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯧꯕ ꯂꯥꯛꯄ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝ ꯑꯍꯣꯡꯕ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯀꯥꯏꯅꯕꯒꯤ ꯃꯩ ꯆꯥꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯅꯦ, ꯃꯍꯥꯔꯥꯅꯤꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯃꯄꯤ ꯃꯄꯥ ꯄꯥꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯁꯦꯅꯥꯄꯇꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯅꯕ ꯍꯨꯀꯨꯝ ꯇꯧꯈꯤ꯫ ꯃꯅꯥꯏ ꯑꯃꯅ ꯁꯦꯅꯥꯄꯇꯤꯕꯨ ꯃꯍꯥꯔꯥꯅꯤꯒ ꯋꯥ ꯈꯟꯅꯒꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯦ꯫ ꯈꯨꯗꯛꯇ ꯁꯦꯅꯥꯄꯇꯤ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯥꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯁꯦꯅꯥꯄꯇꯤꯅ ꯐꯝꯂꯕ ꯑꯗꯨ ꯎꯕꯗ ꯖꯕꯅꯤꯀꯥ ꯉꯛꯇꯛ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯇꯧꯒꯅꯤ? ꯃꯣꯏꯅ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯦꯛ ꯈꯪꯕꯗ ꯂꯥꯟ ꯇꯥꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯨꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯅꯥꯄꯇꯤ ꯅꯪꯕꯨ ꯋꯥ ꯇꯥꯟꯅꯅꯕ ꯀꯧꯔꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ ꯑꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯃꯍꯥꯔꯥꯅꯤꯅ ꯃꯦꯟꯁꯤꯟꯕꯤꯕ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯇꯩ ꯑꯇꯩꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯗ ꯃꯐꯝ ꯑꯃꯅ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯤꯔꯤꯕ? ꯁꯦꯅꯥꯄꯇꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯋꯥꯌꯦꯟ ꯄꯊꯥꯞ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯃꯔꯥ ꯆꯠꯄ ꯂꯩꯕꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯁꯦꯅꯥꯄꯇꯤꯅ ꯂꯩꯕꯥꯛ ꯉꯥꯛꯂꯦ ꯁꯣꯏꯗꯅ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯅꯍꯥꯛ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯁꯦꯅꯥꯄꯇꯤꯗ ꯁꯤꯟꯅꯒꯦ ꯈꯜꯂꯤ ꯑꯩꯅ꯫ ꯋꯥꯐꯝ ꯑꯁꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯁꯨ ꯈꯪꯍꯟꯒꯅꯤ, ꯃꯈꯣꯏꯒꯤ ꯋꯥꯁꯨ ꯍꯪꯒꯅꯤ꯫ ꯌꯥꯔꯕꯗꯤ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯒꯤ ꯑꯍꯥꯡꯕ ꯐꯝ ꯑꯁꯤ ꯃꯦꯟꯁꯤꯟꯕꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯍꯥꯛ ꯐꯅ ꯌꯥꯝꯅ ꯈꯜꯂꯤ꯫ ꯁꯦꯅꯥꯄꯇꯤ ꯅꯠꯇꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯍꯧꯒꯗꯧ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯊꯕ ꯌꯥꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯍꯥꯞꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯕꯒ
ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯐꯝꯊꯣꯜ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯊꯣꯜ ꯄꯤꯅꯕ ꯂꯨꯍꯣꯡꯕ ꯇꯥꯔꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯑꯌꯦꯠꯄ ꯄꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯇꯣꯅꯥꯟꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯗꯣꯛꯂꯦ꯫ ꯇꯣꯅꯥꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯑꯍꯥꯡꯕ ꯐꯝ ꯁꯦꯅꯥꯄꯇꯤꯅ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯒ ꯂꯝꯕꯥ ꯆꯥꯕ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯀꯟꯌꯥ ꯑꯃ ꯗꯔꯀꯥꯔ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯕꯒ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯌꯥꯕ ꯃꯤꯁꯛ ꯑꯃꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯍꯥꯞꯂꯦ꯫ ꯑꯅꯧꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯕꯨꯗꯤ ꯃꯔꯨꯛꯁꯤꯡ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯁꯨꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯈꯟꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯤꯡꯊꯧꯅ ꯑꯅꯧꯕ ꯁꯦꯅꯥꯄꯇꯤꯕꯨ ꯎꯃꯪꯗ ꯊꯥꯗꯨꯅ ꯎꯃꯪꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯅꯕ ꯊꯥꯏ꯫ ꯎꯃꯪꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯌꯣꯡꯁꯤꯡꯒꯤ ꯐꯤꯕꯝꯒꯤ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯩ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯎꯃꯪꯗ ꯆꯠꯇꯨꯅ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ ꯇꯥꯕꯗ ꯂꯩꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯗꯨꯃꯛ ꯊꯧꯖꯥꯟꯕꯤꯕꯖꯥꯠꯅꯤ꯫ ꯂꯩꯃꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯇꯣꯅꯥꯟꯕ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯄꯥꯎ ꯇꯥꯟꯅꯔꯦꯗꯣ꯫ ꯈꯔ ꯂꯩꯔꯒ ꯇꯣꯅꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯀꯂꯛ ꯆꯥꯎꯕ ꯀꯌꯥꯅꯤ ꯀꯂꯛꯅꯔꯤ꯫ ꯃꯇꯝ ꯑꯃꯗ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅ ꯂꯧꯅꯔꯝꯕ ꯌꯣꯡꯂꯥꯏ ꯆꯨꯕꯅꯤ, ꯀꯇꯟꯅꯤ, ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕꯅꯤ ꯍꯥꯏꯅꯕꯤꯔꯝꯕ ꯑꯗꯨ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ ꯂꯩꯃꯁꯨ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯔꯝꯗꯤ ꯇꯣꯅꯥꯟꯕꯅ ꯂꯩꯃꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯃ ꯈꯣꯏꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯆꯥꯟꯕ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯦ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯃꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯗꯤ ꯌꯦꯡꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯇꯣꯅꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯀꯌꯥꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅ ꯂꯨꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯤꯕꯗꯤ ꯂꯩꯃꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯂꯩꯃ ꯈꯣꯏꯗ ꯂꯥꯛꯄ, ꯃꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯈꯨꯟ ꯂꯩꯀꯥꯏꯅ ꯈꯪꯉꯤ, ꯎꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯃꯒꯤ ꯒ꯭ꯌꯥꯟ, ꯕꯨꯙꯤ, ꯁꯛꯆꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯨꯝꯊꯤꯟ ꯉꯥꯅ ꯂꯩꯁꯥ ꯇꯝꯂꯒ ꯄꯛꯆꯒꯗꯕꯤ ꯂꯩꯁꯛ ꯍꯦꯟꯕꯤ ꯂꯩꯔꯥꯡꯒꯨꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ꯫ ꯂꯩꯃ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯟ ꯀꯥꯔꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯂꯩꯃꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯥꯈꯤꯕ ꯌꯥꯎꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯂꯩꯃ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯁꯨ ꯎꯃꯪꯗꯒꯤ ꯍꯜꯂꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯌꯥ ꯇꯤꯟꯅꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯃꯒꯤ ꯃꯔꯥꯏꯕꯛ ꯇꯣꯅꯥꯟꯕꯅ ꯂꯦꯞꯀꯗꯧꯔꯤꯕ꯭ꯔꯥ, ꯔꯥꯖꯀꯨꯃꯥꯔꯤ ꯖꯕꯅꯤꯀꯥꯅ ꯂꯦꯞꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤ꯫ ꯇꯣꯅꯥꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯦ꯫ ꯎꯃꯪꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯐꯒꯠꯂꯦꯗꯣ꯫ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯇꯣꯅꯥꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯇꯝ ꯑꯃꯗ ꯎꯌꯥ ꯄꯪꯌꯥꯟ ꯌꯥꯟꯗꯨꯅ ꯁꯤꯡ ꯊꯥꯕ ꯇꯧꯅꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯍꯨꯀꯨꯝ ꯆꯂꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯕ, ꯙꯥꯇꯨ ꯅꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯖꯪꯒꯜꯗ ꯂꯩꯖꯕ ꯁꯥ ꯎꯆꯦꯛꯁꯤꯡꯁꯨ ꯎꯃꯪ ꯋꯥꯃꯪꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯝꯃꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯎꯃꯪꯒꯤ ꯁꯥꯁꯤꯡꯒꯤ ꯃꯀꯣꯟ, ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯨꯝ, ꯁꯥꯐꯝ ꯅꯥꯔꯛ-ꯁꯤꯡꯂꯛ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯑꯊꯤꯡꯕ ꯄꯤꯗꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄ, ꯂꯝꯕꯤ ꯁꯔꯛꯇ ꯍꯧꯔꯤꯕ ꯎ ꯌꯥꯟꯕ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯗꯅ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯇꯣꯅꯥꯟꯕꯅ ꯌꯣꯡꯒꯤ ꯎꯃꯪ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯖꯤꯜꯂꯛꯀꯗꯧꯕꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯌꯣꯡꯒꯤ ꯎꯃꯪ ꯑꯗꯨꯗ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯃꯪ ꯃꯆꯥ ꯑꯆꯧꯕ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯦꯡꯕ, ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯎꯗꯅ ꯊꯜꯂꯕ ꯎꯃꯪ ꯉꯥꯛꯇ ꯑꯣꯏꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯎꯃꯪ ꯂꯩꯔꯤꯕ ꯍꯥꯏꯗꯅ ꯊꯤꯗꯣꯛꯍꯟꯗꯅ ꯎꯃꯪꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯒꯤ
machin chatkadaba mioisingda sinaduna kunungi pham macha macha phanganbirami umangi akoibada leiba praja singnasu ningthaugi anauba thaurangbo thagatnarami mafam khudingda ningthaugi mi leitaba yaudre leibak sinba thungna tonanba ningthau masak khangnare matam mamada praja singna ningthaugi masak uba phangba ngamnamde ningthaudagi kanaba lawba ngamnaramde ngasidi leibaki kachin koyada leiba naha ahan khaktana ningthauga naksinaba phangjareda tonan migi leibak ngaklon tamjaningai oiba wayen namakhakni adubu ningthaugi oida ching lemna ngan thoigadabi maharani gi phampham langde ihang hangli maharani na tonan bada maharani oibiaba matik chabi edu luhongnaba athuba matamda tawrasi ngahak leitana wari sai tonan banasu phagani maharani haiduna khummadagi hende ningthau khubam phanglaba matungda jabanika ge wakhalsu chairang khoirangni mama nadi tonan bana ningthau icha nupina maharani oiduna leibak asi ngahan gadoribani masitani adubu ningthau nadi punam adugi paukhum mayek singna pirakhiba leite amaromda leimaga tonanbaga leinarakpa mari asi ngasi ngarang tagisu nate tonanbagi wakhal leimada asa tawrambasu ya nongma thabak thorom leitaba tanja yenglaga ningthau manai singa loinana yonggi umangda khongsan gadawri tonanbana ningthau oingaidagi manai singa loinana lebaki mafam kaya amada chatpasi handaki asina ahanbani senapati waringaida sagol tongduna umangda leimagi khunda ngaihak leitana chatlambani ningthau oibadagidi maharani na hanagum chatpasu leibak miya mamangda phajade haiduna hanagum umang chatpasu thingkrabani leibak praja singna ngangne umangdagi haurakpa ningthaunina umangda hana chatpagi thaurang tawribani umangna magi punsini yonggi umangda ihan hana chatlaga leibaki mafam kayada leiriba umangsingda chatkadawribani khara mana haini leimasu soidana umangda chatpa yauraba ya maru oina leimagi manakta satnanaba ningthauna sinbani ningthau tonanba umangda manai masin singa khongsan gadawri haibasi leimasu tajarami leima wakhal phungbangnana nungaitana kanduna leijari hanagum aikoi khulda laktuna aigi yumda sanglakadawribra thajabadi khara wali aina pakhang mangonda thamjariba asa mangjariba manglan pumba mangphaunagani thajadre yong oina umangda punsi chuppa punsi lelam labasu miyoiba moina hingba phangjariba sidagi henba aina kari amuk pamnuriba oijaba thiba miyoibagi punsini penba leite haikiroidra Rajkumari nasu ningthau oiraba mabu kadaida kari soikigadage kupsen senariba misak amani asiguma wakhal kayana leima pothapam khangde jabanika su ningthauna yonggi umangna chatnabagi sem saba manai masen koilang langbado tarami senapati waringaidadi mahaksu chatpa yaukibani khongchat aduda mahaksu yaunamagi wari pumba mamada hangat chaningami adabu jabanikagi pangal thokte mamadasu hek hangat charui mamana ngangliba punamak ningthaubu maharani ama soidana lehengani ningthaugi maharani pigani asi khaktani khumlakleba umang chatpagi numit yauroklami ayuk anganbadagi sagol dolai sagol lanmi khongmi lanmi sem saba loiduna ningthau dolai da kakhatle ningthaugi hek mathangda jabanika phamle manai nupi marina nak yeta thawal loina jabanika ga phamle do langteng thindana ningthau khongchan ba horakle ningthau lakpagi nin khonga makhona lerak konchang pumnin ninkre asum laktuna leimagi khun yoksilakle leima punging tathak
ꯅꯤꯡꯊꯧꯗꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯗꯅ ꯎꯃꯪ ꯌꯧꯁꯤꯟꯈ꯭ꯔꯅꯤꯀꯣ ꯆꯦꯟꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯦꯡꯕꯁꯨ ꯉꯝꯗ ꯎꯗꯤ ꯎꯅꯤꯡꯂꯤ ꯇꯣꯅꯥꯟꯕꯅ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯗꯣꯂꯥꯏ ꯊꯛꯇ ꯂꯥꯛꯄ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯀꯣꯟꯊꯣꯡꯗ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯤ ꯂꯩꯃꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯅꯤꯡꯊꯧꯁꯨ ꯖꯕꯅꯤꯀꯥꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯂꯩꯃ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯅꯔꯤ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯦꯡꯕꯗ ꯂꯩꯃ ꯌꯥꯎꯕ ꯎꯗꯦ ꯖꯕꯅꯤꯀꯥꯅ ꯈꯟꯖꯔꯤ ꯂꯩꯃ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯩꯃꯕꯨ ꯀꯟꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯊꯤꯖꯔꯤ ꯂꯩꯃꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃꯕꯨ ꯎꯃꯪ ꯆꯠꯅꯕ ꯊꯧꯔꯥꯡꯁꯤ ꯍꯥꯏꯔꯝꯃꯤ ꯂꯩꯃ ꯆꯠꯅꯤꯡꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯕ ꯑꯗꯨ ꯇꯥꯔꯗꯅ ꯃꯐꯤ ꯍꯣꯡꯈꯤ ꯃꯈꯣꯏ ꯑꯁꯨꯝ ꯇꯧꯅ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯎꯃꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯩꯃꯒ ꯄꯨꯟꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ ꯂꯩꯃꯅ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯖꯕꯅꯤꯀꯥꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯑꯅꯤ ꯑꯁꯤ ꯂꯣꯏꯅ ꯐꯖꯗ꯭ꯔꯥ ꯑꯗꯨꯕꯨ ꯂꯩꯃꯅ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯣꯅꯨꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯖꯕꯅꯤꯀꯥꯅ ꯍꯦꯟꯕ ꯉꯝꯗꯦ ꯂꯩꯃ ꯎꯕꯗ ꯇꯣꯅꯥꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯖꯕꯅꯤꯀꯥꯒ ꯂꯩꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯎꯃꯪ ꯌꯧꯔꯦ ꯂꯩꯔꯝꯕ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯕꯨ ꯑꯣꯛꯆꯔꯝꯃꯤ ꯌꯣꯡ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯇꯣꯅꯥꯟꯕ ꯄꯦꯟꯈ꯭ꯔꯦ ꯌꯣꯡꯒꯤ ꯃꯁꯤꯡ ꯍꯥꯏꯐꯦꯠ ꯍꯦꯟꯒꯠꯄ ꯃꯥꯜꯂꯤ ꯎꯃꯪ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯅꯥꯏ ꯈꯔ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯎꯃꯪꯗꯒꯤ ꯍꯩ ꯔꯥ ꯍꯦꯛꯄꯤꯗ꯭ꯔꯕꯅꯤꯅ ꯍꯩ ꯂꯩ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ ꯂꯩꯃꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯍꯩ ꯆꯥꯔꯤ ꯃꯅꯥꯏꯁꯤꯡ ꯃꯥꯅ ꯍꯩ ꯃꯈꯜ ꯍꯦꯛꯇꯨꯅ ꯆꯥꯅꯔꯤ ꯃꯨꯅꯤꯒꯤ ꯑꯁ꯭ꯔꯝ ꯑꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕꯒꯨꯝ ꯎꯏ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯕꯁꯨ ꯆꯃꯣꯠ ꯇꯧꯁꯤꯜꯂꯝꯗꯦ ꯇꯅꯥꯟꯅ ꯂꯩ ꯅꯤꯡꯊꯧꯅ ꯉꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯌꯣꯡꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕꯁꯨ ꯎꯔꯝꯃꯤ ꯂꯩꯃꯗꯤ ꯍꯩ ꯆꯥꯕ ꯆꯪꯗꯦ ꯌꯣꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ ꯃꯍꯧꯁꯥ ꯃꯥꯅ ꯌꯣꯡꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯍꯤꯡꯂꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯊꯪ ꯎꯔꯛꯏ ꯃꯥꯒꯤ ꯇꯨꯝꯐꯝ ꯃꯥꯒꯤ ꯐꯤ ꯊꯝꯐꯝ ꯇꯣꯅꯥꯟꯕꯒ ꯃꯥꯒ ꯂꯣꯠꯐꯝ ꯑꯁꯣꯡ ꯑꯃꯣꯡꯁꯣꯡ ꯈꯜꯂꯨꯔꯒ ꯃꯐꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯣꯡ ꯑꯃꯒꯤꯗꯃꯛꯇ ꯃꯁꯥ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯌꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯋꯥ ꯑꯅꯥ ꯈꯥꯡꯈꯤꯕ ꯃꯍꯥꯛꯁꯦ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯌꯦꯡꯕꯤꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯉꯁꯤꯗꯤ ꯀꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯈꯛꯇꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯎꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯒꯤ ꯈꯨꯠꯁꯥꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕꯗꯣ ꯎꯃꯪ ꯑꯁꯤꯗꯅꯤ ꯎꯃꯪꯗ ꯑꯩꯅ ꯌꯣꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯈꯨꯠꯁꯥ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯥꯟꯅꯖꯈꯤꯕ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯁꯣꯛꯄ ꯐꯪꯗ꯭ꯔꯤꯗꯣ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯄꯒꯨꯝ ꯋꯥꯡꯈ꯭ꯔꯕ ꯄꯜ ꯑꯃꯅ ꯈꯥꯔꯛꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀ ꯑꯩꯒ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ